Punsi mai kaina mayambo amuka hana taram noksari. Video asida uriba eagle umai bi asi matam kuina Australia gi Queensland da leiba Australia Zoo dagi maning tamna pairunaba ahangba atia tamna thadoknaba honaringai namhouba video footage amani umai bi haiba sa uche kanglup singe manungda yamna mapangal kanba mamit thauba khwaidagi wangna paiba ngamba uche makhal amani makoi sha matam punamakta makoina chakta ba chatpa sa mathan khakta da chakalle mathan khakta da khudong thiba pumba mayoknagani. They have powerful vision. Makoi ki vision aduki matik thaugani. Makoi pungning changani. Makoi na pam ki ba pot ama makoi na machinjak oirage amukpu khankrabadi madu phangji phauba taragani. Madu khak ugani. Makoi ki concentration se aduki matik wange. Phana yamna lamlabasu makoi apuma sa amadi kanagumba amagi are makha kaidongnungda chade. Taga taga tekba makoi na masana hatpa jiba tukak chagani. Makoi da gatsama laigani. Akan storm nong lay nungsit kumba lakpa sa makoi na khwaidagi pamjai maramdi makoi khudong thiba mayam ama thengnaba sa makoi na kiduna mai leiduna siende haibani madu makoi na namkhaiduna chanaba honagani makoi na nong lay nungsit sa mai thiba pigani makoi na thabak ama tawjingai ai masi ngamgani haina akanba commitment ama adomak thamgani asok mapangal leiba mathouna leiba kanba umai bi asa matam kaya mathakta panjakriba ju asida thamluraga thadorokpu mikupta mahaki tawba ngamba khudingmak to kauthokhre ningsingdre mahakse paijakhro chatkhro naning tamna taibangi lela yaururo haina thadorokpasida masana masabu chingnare masana masabu thajadre Eihak atai atawba uchek makhal singdagi hena yangna amadi wangna paiba ngami haibase khangjadre kaukre payu yadre pairage khalakpa mikupta masana masabu thajadabaduna awang basidagi taraga siragadra haibagi akibaduna paiba ngamhandre mahaki tawba ngamba punamakto mikupsida mahaki negative mindset tuna maram oiraga ariembada tahale amadi matam kuina phajinduna mahaki tawba ngamba capability punba kauthokhankhre Masini Nahaksu Nahakna piglingai digi hauraga hauzik fawba nangi ima baba ahal laman singna nahakpu nungsibana nahakna tawgudaba thabak khudingmak makoina mahut sinbiduna nahaki tawba ngamba du manungda lotchinduna thamallaga karisu khangdaba magum nahaki allaman singna loina biri nahaki tawba ngamba capability habasa practically pangthoktuna khangnaba honadrabadi kadai fawba kari ngamlibage karamna khangani sizinadaba thangmaya hanba mathau watpagum nangsu nangi gyal losing hai singba adu sizinadrabadi thabak oina utpaga loinana practically thengnanaba thengnaba natana karamna khangba ngamgani ai masi hairoida ai masi ngamoida masi aigi thabak natteda haibana chingba nangi chimbaldagi thoragliba wahising amadi nangi wakhalda khalagliba sing asigi haurakpham se nahaki nathau nahaki thabak khudingmak nangbu nungsibagi hakanda mahut sinbikhibaduna ni haibada laloi maramasina angang singna masana masada thajaba haibasida mama mapana piglingai da loina khiba mawongduga yamna mari leine Yariba makai makoina piglingai dagi imung aduda mahaki daita ama chauna leiri khanganaba honabigadabane family duda mahak masage responsibility masak khangangadabane haukrabasing duna ama oiraga hauzik nahana tawgadabasi karino hauzik nasana nasada thajaba leiramdrabasu madu saganaba honasi haibane aikoi khudingmak se aigi tawba ngamba capability ama soidan leigani madu piglingai dagi khangdongnaba honasi amadi manungda phumduna lehenbagi mahuta mama mapa oiribasingna singthongnaba honagadabane Asomna haijarabasu madu tawrakidre soikre haiduna nahak laithokpa yaribra matam khudingmakta nahak khwaidagi pangal thouna leiba misak amani haibasi thajagadabane madugi thajabadu mapanda puthorakna bohonase natrabadi video asida uriba umaibi asigum nahaki tawba ngamba khudingmak adu manungda lotsiduna nasana nasada thamba thajabadu mangadoribane thajabadu mangano nahakna tawbada ngamloidaba oithokloidaba haiba mamung leite Yengo umai bi ase mahaki thajaba pumba manglurabasu haujikti mahak masana masada thamba thajabadu hanjilagre mahak khwaidagi wangna paiba ngamba uchek makhal amani khanglagle mahaki mangluraba thouna tawba ngamba kudingmak ningsinglagle haujikti umai bi ase akiba machet ama yaudana mahaki panthung adu tamna paina ba thoragle mahak pu mai thiba piba ngamgadaba kanasu leitre haujikti mahak ngamloidaba amata leitre masani asi phandoragle Eihak ahang ba tiasida aina ningthouni khanbaga loinana atiasida maning tamna pairane Nahaksu umai bi asigi matougum mangluraba thajaba pumba hanjinnaba matam adu thengmalle Thajou nahak khwaidagi sakti leiba mahaktuni nahakna ngamloidaba karisu leite Eihak ngamgani haiba thajabaduta leyo aina wasaktuna hairi wakhal adu tabu afabada ontho afabada khalu commitment leyo madugi foldusu afaba soidana lagani
ꯍꯧꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯪꯆꯤꯠ ꯍꯌꯦꯡ ꯍꯣꯔꯦꯟ ꯄꯨꯝꯅꯃꯛ ꯇꯣꯛꯊꯣꯛꯂꯒ ꯍꯧꯖꯤꯛꯇꯒꯤ ꯍꯧꯒꯗꯕꯅꯤ ꯅꯍꯥꯛꯀꯤ ꯄꯥꯟꯗꯝꯗꯨ ꯍꯧꯖꯤꯛꯇꯒꯤ ꯐꯪꯅꯕ ꯍꯣꯠꯅꯁꯦ ꯍꯧꯖꯤꯛ ꯍꯧꯗ꯭ꯔꯕꯗꯤ ꯍꯣꯔꯦꯟꯁꯨ ꯑꯗꯨꯃꯛ ꯇꯣꯛꯂꯒꯗꯕꯅꯤ ꯃꯁꯤ ꯂꯥꯏꯋꯥꯅꯤ ꯈꯪꯖꯤꯜꯂꯨ ꯀꯅꯥꯕꯨꯁꯨ ꯉꯥꯏꯒꯅꯨ ꯐꯠꯇꯕꯒꯤꯗꯤ ꯃꯔꯨꯞ ꯌꯥꯝꯕꯅꯤ ꯑꯐꯕꯒꯤꯗꯤ ꯃꯔꯨꯞ ꯂꯩꯇꯕꯅꯤ ꯃꯥꯂꯦꯝꯁꯤꯗ ꯅꯊꯟꯇ ꯂꯥꯛꯈꯤꯕꯅꯤ ꯅꯊꯟꯇ ꯑꯗꯨꯃꯛ ꯆꯠꯈꯤꯒꯅꯤ ꯀꯅꯥꯗꯒꯤꯁꯨ ꯀꯔꯤꯁꯨ ꯑꯦꯛꯁꯄꯦꯛ ꯇꯧꯒꯅꯨ ꯎꯃꯥꯏꯕꯤ ꯑꯁꯤꯒꯤ ꯃꯇꯧꯒꯨꯝ expand your wing ready to fly as much higher as you can let's put them behind you you are the king you are the greatest they don't deserve to defeat you you can defeat all of them walk alone success is for you not for him who think it is not the right time know yourself if you believe in yourself then everything is possible believing yourself is a very powerful weapon know your capability, know your strength, reveal your power.